Good morning, mayam. Sana laiba Manipur. Ngasi date 9 September 2025 ni. EMA KEITHEL fouba khongna sajel le. Aduga khong anigi mathok se tawhansi ko mayam tawdaba ta di sugar wangni BP wangani atopa laina kaya ama na kani. Aduga phisa laitagana thunasi gani. Hayeng hinjan thong nawagi hinjan mathen mapan ne thongda du che adugi hinjan na phikha leigi ge na tawbani EMA KEITHEL fouba yoksan bane ngasi je EMA ini ichi isan singse ubada nungsibaga phawdo moida su aina hinjan na phi lei kanda nungai ba wari singsu sanaram dini ai lakpada moi pot leibada ko ai nungai ba wari ngathani sanadu je Hayeng hinjan thongbugi mathe mapando thagalake aduga mayam nungsi sanana laisi afaba wakhan khansi afaba thabak tawminasi nongmagi hasan sajel toubiruko mayam na gadi sayana tingbani test makhani tawdusi ama het na ba test loino tawduni aduna hisama yan sangbani aduna nongmagi hasan sajel toubiru hai se aina hasan phana laisi kangle pakna Yai fare.